Hi everyone, kuire I see videos blogs thagataba haitare ko shorts kumbadi khara khara dum namma thagatpa adu ngasi video am pudun lae adu ngasi video si keno gini kogi Heikhru Hidongba ko kogi maitai gi yona haitare adugumba kogi traditional boat race festival haigadeba ko koi maitai gi yona some knowledge hong na ba ju ka ju khang manati ai koi gi sum aina sum larik dong paro ko lo ba lagi Heikhru Hidongba si kai no habdo to ai pe chum mayam sum samlap na mayam sum haijage adu di kam dog da koi gi Heikhru Hidongba ba se masi koi gi traditional boat race festival hai ko koi Manipur aduka masi koi na 11 day of langban haitar langban tha langban haibadi September thagi taramathoi nipan ba numita koi festival si pangthok sai adu masi gi festival si koi gi event amani socio religious event amani kadawa symbolize prayers for the prosperity and well-being of the people of the Maitai community. Adu magi keno haitare pangthokpam main event magi jaga si aikoi gi Shri Bijoy Govinda ji temple haitare masi Sagolband laibani maduda aikoina sahi kudingi dumaina taramathoni panba matamda pangthui haitare adu magi origin jina was initiated by Maharaja Irengba na 984 AD da initiated tawgibani aduga magi specific version hairagana Bijoy Govinda temple da karam kanda hauki hairagadi 1779 during the reigns of Nongpok Lairik Khomba gi reigns ta 1779 da pangthokibani aduga masiju akoi gi Anantasya haina ju khangnei ko Nongpok Lairik Khomba si adagi magi akoi gi festival Heikhru Hidongba gi magi significant hairagana masi akoina sigi festival je koni ishwarna kari hena ni ge peace prosperity and unity within the community ko maitai gi pur haitare chide ko peace prosperity and unity pbu haidina ko ishwar da thongni haitare masigi project ko na rooted ko ancient maitai belief and custom creation oi ko aduga hi jigi matangda hayadi boat haitare koi maitai lon hi hainei ko adu masi koina hi asangba ani ko traditionally crafted boats oiba madoi koina hiang hiren haina khangnei masi which are considered to have they have spiritual power lai haina koi ki maitai gi belief haitare pai pu gi haktak tagi sumaina dum hairaga lai aduga aikoina ritual ama pangthokani kogi thongni thoram haitare ishwarna koina hiang hiren ko hi tanabagi si hawdine mamanga koina Heikhru haitare secret ishwarda koina thongni je Heikhru je English tana gooseberry haire ko aikoina religious rites ko thogal to matamda aikoina Heikhru ji ne haitare aduga masigi hiang hirena di race tanabasida masi koina high spirited competition between crews in traditional attire so the race is held with pomp and devotion symbolizing a wise for a unified and prosperous Manipur hainasu kogi ceremony sida khangnei haitare masina sum samlappa kogi koi am kana thoidongna hena khangna su na chati aduna aina
ꯄꯥꯔꯨꯕ ꯈꯣꯠꯂꯨꯕꯗꯨ ꯈꯪꯉꯨꯕꯗꯨꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ, ꯃꯩꯇꯩꯒꯤ ꯁꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ, ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯅ ꯑꯃ ꯂꯩꯌꯦꯅ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ, ꯍꯤꯌꯥꯡ ꯍꯤꯔꯦꯟꯁꯦ ꯑꯗꯨꯝ ꯍꯤ ꯑꯁꯥꯡꯕ ꯑꯅꯤ ꯇꯥꯟꯅꯒꯅꯤ, ꯔꯤꯆꯨꯋꯦꯜ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯁꯦ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯩꯈꯣꯏ ꯔꯦꯁꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯅꯨꯡ ꯆꯪꯉꯒꯗꯤ ꯅꯝꯖꯔꯛꯇ꯭ꯔꯦ, ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯀ꯭ꯔꯨꯁꯦ, ꯍꯩꯀ꯭ꯔꯨ ꯑꯃꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯥꯏꯁꯦ, ꯍꯩꯀ꯭ꯔꯨꯅ ꯄꯜꯂꯤꯁꯦ, ꯃꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯀꯠꯀꯗꯣꯏꯅꯤ꯫ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯑꯦ, ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯄꯤꯁ, ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯑꯦꯟ ꯌꯨꯅꯤꯇꯤ ꯂꯩꯅꯕꯀꯣ ꯋꯤꯗꯤꯟ ꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ꯫ ꯁꯤꯅꯤ ꯃꯁꯤ ꯁꯒꯣꯜꯕꯟꯗꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯖꯥꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ, ꯂꯥꯡꯕꯟ ꯊꯥꯒꯤ 19ꯅꯤ ꯄꯥꯟꯕꯗ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯄꯅꯦ꯫ ꯑꯗꯨꯝ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯍꯥꯏꯇꯥꯔꯦ, ꯊꯥꯡꯒꯄꯥꯠ ꯀꯧꯕꯅꯤ ꯖꯒꯥꯁꯤ꯫ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯗ ꯂꯩꯔꯦ ꯁꯤꯟꯁꯦ ꯑꯗꯨꯝ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯈꯥꯖꯤꯟꯈ꯭ꯔꯦ, ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯦ꯫ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯁꯤ ꯌꯦꯡꯉꯨꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏ, ꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜꯅꯤ꯫ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯇ꯭ꯔꯗꯒꯤ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯟ ꯀꯣ, ꯅꯨꯄꯥ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯅ ꯂꯣꯏꯅ ꯌꯦꯡꯕ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯇꯨ ꯈꯛꯇꯅꯤꯗ, ꯑꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯈꯣꯏꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯒꯤꯁꯤ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯍꯧꯋꯤ, ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4꯫ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ, ꯌꯦꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯕꯗꯨ ꯈꯛꯇꯪ, ꯔꯦꯁꯇꯣ ꯍꯧꯕꯗꯨ ꯈꯛꯇꯪ ꯌꯦꯡꯉ ꯂꯥꯛꯑꯦ꯫ ꯑꯅꯤꯔꯛ ꯁꯨꯕꯩꯁꯨ ꯂꯩꯗꯤ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯌꯦꯡꯉꯛꯇ꯭ꯔꯦ꯫ ꯑꯩꯅ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯁꯤꯗ ꯂꯩꯔꯦ ꯊꯥꯡꯒꯄꯥꯠ ꯑꯗꯣ, ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯅꯔꯤꯁꯦ ꯌꯦꯡꯉꯨ, ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯒꯤ ꯁꯤꯟꯗꯨꯅꯤ꯫ ꯁꯤꯒꯤ ꯊꯥꯡꯒꯄꯥꯠ ꯍꯥꯏꯁꯤꯗ, ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯄꯥꯡꯊꯣꯛꯏꯁꯤ꯫ ꯁꯤ ꯁꯒꯣꯜꯕꯟꯗꯅꯤꯀꯣ꯫ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯤ ꯑꯅꯤꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯊꯧꯅꯤꯖꯔꯕ ꯃꯇꯨꯡꯗ, ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯤ ꯑꯅꯤꯁꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯗꯣꯏꯅꯤ꯫ ꯑꯁꯣꯝ ꯀꯥꯆꯤꯟꯁꯤꯗꯅ ꯉꯁꯥꯏꯒꯤ ꯏꯁꯣꯔ ꯊꯧꯅꯤꯖꯕ ꯖꯒꯥ ꯑꯗꯨ ꯂꯩꯔꯦ, ꯑꯗꯨ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯧꯔꯛꯀꯗꯣꯏꯅꯤ꯫ ꯁꯤꯗ ꯂꯩꯔꯦ ꯍꯤ ꯑꯅꯤꯗꯣ, ꯇꯥꯟꯅꯕꯒꯤ ꯁꯤꯟꯗꯣ ꯍꯧꯗꯣꯔꯦ꯫ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯧꯔꯒ ꯇꯥꯟꯅꯗꯧꯔꯤꯅꯤ꯫ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯥꯏꯅ ꯁꯤ ꯇꯥꯟꯅꯔꯛꯄꯒꯤ ꯁꯤꯟꯗꯨꯅꯤ ꯑꯩꯅ ꯅꯝꯖꯔꯤꯁꯦ꯫ ꯑꯗꯣ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕ ꯍꯧꯔꯦ꯫ ꯃꯌꯥꯝꯁꯦ ꯅꯝꯅꯔꯤꯁꯦ